Wow. The I say na mo malay. Subri. Panga mama gagi amamam. Sina sumjita sum. Chak chak. Hello everyone, मैं अपने माइकी चैनल दा तराम नौचरी अदोंग सिकी वीडियो सिदी आई टाउन दा चतोई ने बको सिलचर दा दो ममा पुरगा अखोई ममा पुरगा मैं अखोई ममा से याम कुइरे बको टाउन दा कोई बचलु बसे हादी कुइरे अमु हादी मासे पुबीदना चटपीदना लेबदो अइना ngasiदी पुबीदोइनी अदुगा कई कई अपाम अपाम सिंगदुसु लेबीदोइनी अदो मैं यंगमिनरसी कमाय कमाय तौबदा अदो लाओ मैं आगी वीडियो से स्टार्ट तौरगे हुजिंग आतंग लेरगा ऑटो लानी अदो मैम अखोई कोई चीचे होगी जौरे अदो होरेन ngahak lerega अखोई कोई बखोत बचतकनी नदा चीचे ना मनमाना चाजनिंगी पुबिरो उवाइना हाइबदगिने को पुरकपनी बा ममाना आदि पुरई सिंगसे मना मसिंग नतनी सिगल उमों पुरकरे चेम तायो कई कई पोनोना हौसुबी हा हौसुबरी अदई नुसीदा अवा फदिगोम करी पत्ता दुगै पालक असि सिंगते मना मसिंग नतनी पुरई से जुमदा फंगबा रे मोदी मपान दे सिगा लेबनिना मना मसिंग सिंगते चावा फंगदबा दुगी मना मसिंग सिंगते पुरगा लाक्चबनी हाउब्रा चचा हाउब्रा हाउ यामना खोई ममाना जब हाउ हम थोंगरे हरा मरि किना चचा लवै लाय क्या भाव तुम देउ जे उजि पुचाद्रि अदो मैं हुजिक चतरे अदो आगी साय न बोमा लाय अदो सागी मतंग दा नेक्स्ट ब्लॉग तो इन खंगलागे बको हुजिकी दी से दुम फजरबा फजदे हारो मैं अनोब कक्सबनी अदो हुजिक आई चाना दी हाय कनु बको अदुगा खोय हुजिक कैनो दे जतनी बिसाल दे चतरे लोशन कोना लोरे रेडी होय रायो दो खोय खोय फोटो सु रेडी होय रे दो खोय हुजिक चलसी लाओ दो मैं खोय हुजिक थोक तोरे बको दो चलसी बाय बाय तोरो Bye bye. Ini Sunday na mi am natin dia baka. Lado na ni. चचा काचिरो अखोई में अखोई हुजी ममा अखोई हुजी ने को दुकान से ngasi संडे होबनिना जामना हंगम देबो को अदुदना अखोई जी फोटो खरा नम्मे दुलरगा हुजी थोनी दुलरगा तब मोल दमु चलनी अदु म्याम दु चरके बको कि सुनसे लोना कुशन नतनी 50 रुपीस नि ने फैने सी कलर से फजे फजे तो मैं यहाँ नहीं लेते सीधा ले दी सीना कहीं नहीं फुट सीधी मम्मा काना रोए मख गदर गदर तो खल्लू सीधा सीधा फुटमेट में आम नहीं एक्चुअली कोई फुटमेट ले गई थी बलाई ने बुको दो चीचे अमा खंगने अमा ख कइनो दो ग्रास की टाइप तमा लेबदो सी पुथुरोम त जेंगे सी फदी फबनी दो सेना त सेदै फब अमसु लेबनी सेदै फब अमसु लेबनी ग्रास के टाइप त कदाइ जंगरा से कया टाइप प्राइस से 100 रुपीस तनी ममा सी जाम फैने चैनल लाउ है मोट पखंगोय दबलो दुम लो फिर सी लौना से मोट पखंगोय दबलो अनि दो लौरो दुबुदे नि लौरो अमा कक दुकान दा थमनबा गे अमा लौबा दुकान दी दो से कुशन से लुपा क्या तागे म कुशन हो फंगजाय कया ताई अमदा 100 रुपीस अदो ngasai kaino dusu 50 rupees ni ne cushion cover do hai pam de mama chak cha ba da thar ga phom no ba sida le re lupa kya ta se dining table ma thak thanna ba drong 100 rupees single lai tro cup no
ꯁꯤꯒꯤ ꯕꯣꯇꯜꯁꯦ buy one get one free ꯅꯦꯕꯀꯣ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯧꯔꯦ ꯐꯕ꯭ꯔꯥ ꯆꯦꯁꯤ ꯂꯨꯄꯥ ꯀꯌꯥꯅꯣ ꯃꯁꯤꯁꯨ buy one get one free ꯅꯤꯅꯦ ꯂꯨꯄꯥ 100 ꯈꯣꯆꯣꯔꯣ ꯁꯤ ꯂꯨꯄꯥ 100 ꯅꯤꯅ ꯆꯥꯏ ꯁꯤ ꯇꯦꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯄꯣꯠꯁꯦ ꯄ꯭ꯂꯥꯁꯇꯤꯛꯅꯤ ꯁꯤꯅ ꯁꯨꯝꯖꯤꯠ ꯃꯥꯜꯂꯤ ꯑꯃꯁꯦ ꯁꯨꯝꯖꯤꯠ ꯃꯥꯟꯗꯦꯕꯣ ꯑꯁꯤꯗꯤ ꯀꯩꯅꯣ ꯃꯥꯜꯂꯤ ꯁꯤꯗꯤ ꯀꯩꯅꯣꯅꯤꯌꯦ ꯃꯣꯏ ꯑꯁꯦꯡꯕꯗꯨꯔꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯃꯣꯕꯥꯏꯜꯒꯤ ꯗꯨꯀꯥꯟꯗ ꯆꯪꯉꯛꯏꯕꯀꯣ ꯑꯗꯨꯒ ꯃꯣꯕꯥꯏꯜꯒꯤ ꯀꯣꯚꯔ ꯂꯧꯒꯦꯅ ꯁꯤꯗ ꯌꯦꯡꯉꯣ ꯃꯣꯕꯥꯏꯜ ꯀꯣꯚꯔ ꯂꯧꯒꯦꯅ ꯑꯗꯣ ꯁꯤ ꯗꯨꯀꯥꯟꯁꯦ ꯌꯥꯝꯅꯗꯤ ꯑꯆꯧꯕ ꯗꯨꯀꯥꯟꯗꯤ ꯅꯠꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥ ꯂꯩꯐꯝꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯉꯥ ꯂꯩꯔꯒ ꯆꯠꯂꯒ ꯊꯣꯡꯅꯕꯒꯤ ꯑꯗꯨꯒꯤ ꯁꯤꯗꯩꯁꯤꯗ ꯃꯈꯜ ꯃꯈꯜꯒꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯎꯕ ꯐꯪꯒꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯉꯥꯁꯦ ꯉꯥꯁꯦ ꯆꯥꯎꯌꯦ ꯉꯥꯁꯦ ꯆꯥꯎꯗ꯭ꯔꯣ ꯀꯔꯤ ꯉꯥꯅꯣ ꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯗꯣ ꯁꯤꯒ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯨꯅ ꯍꯜꯂꯤꯑꯦꯕꯀꯣ ꯍꯜꯂꯛꯇꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯒ ꯆꯥꯎꯃꯤꯟ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯎꯃꯤꯟ ꯄꯥꯔꯇꯤ ꯇꯧꯔꯅꯤ ꯃꯌꯥꯝ ꯁꯤꯗ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯦ ꯁꯤꯒꯤ ꯒꯨꯂꯥꯞ ꯖꯥꯃꯨꯟ ꯆꯈꯣꯏ ꯍꯧꯔꯒ ꯆꯥꯔꯛꯀꯦꯕꯀꯣ ꯁꯤ ꯂꯩꯔꯛꯑꯦ ꯑꯗꯨꯗꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯛꯑꯦ ꯁꯤꯒꯤ ꯀꯞꯁꯦ ꯂꯩꯔꯦ ꯁꯤꯒꯤ ꯀꯞꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩꯕꯀꯣ 99 ꯔꯨꯄꯤꯁꯅꯤ ꯁꯤ ꯄꯄꯥꯒ ꯃꯃꯥꯒꯒꯤ ꯑꯃꯃꯝ ꯁꯤꯒꯤ ꯀꯞꯁꯦ ꯌꯦꯡꯉꯣ ꯁꯤꯅ ꯂꯨꯄꯥ ꯀꯌꯥꯅꯣ ꯁꯤꯁꯦ buy one get one free ꯅꯦꯕꯀꯣ ꯁꯤꯁꯦ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯁꯤꯒꯤ ꯕꯣꯇꯜꯁꯤꯁꯨ buy one get one free ꯅꯦꯕꯀꯣ ꯄꯣꯠꯁꯦ ꯌꯥꯝꯅ ꯐꯩ ꯌꯥꯝꯅꯕꯨꯗꯤ ꯂꯩꯔꯛꯇꯦꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯊꯧ ꯇꯥꯕ ꯑꯃ ꯑꯅꯤ ꯈꯛꯇꯅꯦꯕꯀꯣ ꯂꯩꯔꯛꯏꯁꯦ ꯑꯗꯣ ꯁꯤꯁꯤꯅ 100 ꯔꯨꯄꯤꯁ ꯄꯤꯅ ꯂꯧꯔꯛꯏꯅꯤ ꯁꯤꯅ 100 ꯔꯨꯄꯤꯁ ꯄꯤꯅ ꯂꯩꯔꯛꯏꯅꯤ ꯑꯃꯗ 100 ꯇꯧꯅ ꯁꯤ ꯍꯩꯗꯣꯛꯈ꯭ꯔꯒꯦ ꯑꯗꯨꯗ ꯆꯥꯝꯕꯤꯔꯒꯦ ꯑꯅ ꯃꯈꯣꯏꯗꯣ ꯕꯦꯁꯤ ꯑꯩ ꯆꯥꯝ ꯉꯥꯁꯤꯒ ꯂꯩꯔꯦ ꯁꯤ ꯍꯧꯖꯤꯛ ꯊꯣꯡꯉꯛꯑꯅꯤ ꯉꯥ ꯊꯣꯡꯕꯁꯨ ꯆꯥꯛ ꯊꯣꯡꯒꯠꯂꯦꯕꯀꯣ ꯉꯥ ꯉꯧꯕꯁꯨ ꯂꯣꯏꯗꯣꯔꯦ ꯑꯗꯨ ꯁꯤꯗ ꯄꯣꯇꯣꯟ ꯕꯖꯥ ꯑꯃ ꯇꯧꯔꯅꯤ ꯁꯤꯁꯦ ꯉꯥ ꯉꯧꯕ ꯂꯣꯏꯔꯒ ꯊꯝꯃꯒꯦꯕꯀꯣ ꯁꯤ ꯇꯧꯗꯣꯏꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯁꯥꯏ ꯂꯩꯔꯛꯄ ꯉꯥꯗꯣ ꯊꯣꯡꯉꯦ ꯂꯣꯏꯔꯦ ꯁꯤꯗꯅ ꯂꯩꯔꯦ ꯄꯣꯇꯣꯟ ꯕꯖꯥ ꯑꯗꯨꯒ ꯁꯤꯗꯅ ꯂꯩꯔꯦ ꯈꯥꯃꯦꯟ ꯕꯖꯥ ꯑꯩꯈꯣꯏ ꯐꯣꯆꯣꯁꯨ ꯆꯥꯗꯣꯔꯦ ꯐꯣꯆꯣ ꯆꯥꯛ ꯆꯥꯔꯗ꯭ꯔꯥ ꯐꯣꯆꯣ ꯆꯥꯛ ꯆꯥꯔꯗ꯭ꯔꯥ ꯈꯨꯃꯧ ꯚꯤꯗꯤꯑꯣꯗ ꯈꯨꯃꯧ ꯆꯥꯛ ꯆꯥꯔꯗ꯭ꯔꯥ ꯆꯥꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤ ꯆꯥꯔꯛꯑꯒꯦ ꯑꯩꯁꯨ ꯆꯥꯔꯛꯑꯒꯦ ꯑꯩꯒꯤꯁꯨ ꯃꯆꯤꯗ 2 ꯄꯤꯁ ꯈꯛ ꯂꯧꯔꯒꯦ ꯅꯅꯥꯎꯕꯤꯒꯤꯁꯦ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯈꯔ ꯂꯧꯔꯒꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯂꯧꯗ꯭ꯔꯤ ꯑꯩꯒꯤ ꯏꯟꯖꯥꯡ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯅ ꯊꯣꯡꯕ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯎꯕ꯭ꯔꯥ ꯄꯄꯥ ꯍꯥꯎꯕ꯭ꯔꯥ ꯑꯩꯅ ꯊꯣꯡꯉꯤꯅꯤ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯊꯪꯅꯕ ꯆꯤꯆꯦ ꯍꯣꯏꯒꯤ ꯄꯔꯣꯁꯤ ꯃꯣꯏ ꯑꯥꯟꯇꯤ ꯑꯃꯅꯅꯦ ꯃꯣꯏꯒꯤ ꯉꯁꯤ ꯄ꯭ꯔꯣꯁꯥꯗ ꯇꯧꯏ ꯍꯥꯏꯅ ꯁꯤ ꯄꯤꯔꯛꯄꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯋꯥꯎ ꯉꯥ ꯃꯇꯨꯝ ꯃꯥꯟꯗ꯭ꯔꯥ ꯁꯤ ꯉꯥ ꯃꯇꯨꯝ ꯅꯠꯇꯦ ꯃꯤꯔꯥꯃꯤꯁꯅꯤ ꯅꯪꯒꯤ ꯁ꯭ꯀꯨꯜ ꯕꯦꯒꯇꯤ ꯆꯪꯉꯣ ꯂꯥꯎ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯅꯝꯃꯤꯔꯣ ꯑꯩꯗꯤ ꯈꯪꯗꯦ ꯅꯪ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯆꯥꯛ ꯆꯥꯔꯗ꯭ꯔꯥ ꯃꯃꯥ ꯍꯣꯏ ꯂꯥꯛꯑ ꯆꯥꯗ꯭ꯔꯥ ꯆꯥꯅꯤ ꯇꯤꯐꯤꯟ ꯑꯣꯏꯅ ꯆꯥꯅꯤ ꯑꯩꯈꯣꯏ ꯇꯤꯐꯤꯟꯗ ꯈꯛꯇꯪ ꯉꯥꯛ ꯇꯨꯝꯃꯨꯔꯦ ꯑꯗꯨꯒ ꯇꯨꯝꯃꯒ ꯂꯩꯅꯤ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯗꯨꯗꯤ ꯕꯥꯏ ꯕꯥꯏ ꯇꯧꯊꯣꯛꯈ꯭ꯔꯣ ꯕꯥꯏ ꯕꯥꯏ